खुरमजरी मियंग ताबरी बिसिंग ताराम ओक्चरी गसिगी मरुबा पाउदा मैगी कुमै याउना मणिपुर संगाई फेस्टिवल हौक्रे एना लाइन परमिट सिस्टम की मतंग द हिंदू पाउचेदा यूजी ग्रुप ना जॉइंट कमिटी सेम्बनी हाइबा वाफम हकचिन लौबग लोइना अरानबनी फोंदोख्रे अमदी मणिपुर दा होनब कनबा एंटरप्रेन्योर मसिंग यामलबदी स्मॉल स्केल इंडस्ट्री सिंग हेना चाखलकनी मपुंग पाउ पिजरी जय खुदी मणिपुर सरकार की टूरिज्म डिपार्टमेंट सिंधुना पांथोपा संगाई फेस्टिवल ngasiदगी तोंगान तोंगान मैगी कुमैगा लोइना हौख्रे नवंबर 19 फाउबा दुमित 10 ने चुमना चथगदबा फेस्टिवल असिदा तोंगान तोंगान एडवेंचर स्पोर्ट्स कल्चरल प्रोग्राम अमदे चिंजाक के ओबा स्टोर सिंग याउना येंबा लालिबा सिंगी मियेंग चिंगसिंफम ओइनबा होनरी ngasi ahoba numita deputy chief minister ge khangam parliamentary secretary tourism and sports M Prithviraj education minister M Okendro chief secretary DS Punia olympic bronze medalist MC Medicom Thailand ge minister councilor commercial Tharadol Thongruang tourism ge commissioner Rajesh Kumar amadi director Rishikesh Modak Susarya ki tharomasi ge saruk ama oina dais fam ki basingda tourism department ki maikadegi sangai gi memento amadi fiana chungba pidnoi kai kumno utke Tharamadu wanga ki basingna pangtholiba festival asina Manipur da khundaminariba tongan tongan ba furup singi marakta nusi chanaba amatta oibage lipun adu purakpa ngamba oiresanu phongdona ki education minister M Okendro na Manipur asi anishuba Switzerland amagum uhananaba ekoi pun honaminasi Manipur gi oiba tungi asadi tourism ni haba wafam phongdoki parliamentary secretary tourism M Prithviraj na pangtholiba kumai asi kuki naga amadi maite khaki oiba festival nate masi Manipur da khundaminariba tongan tongan ba furup singi oiba festival ni festival asida nat ki oiba kumai nat ki oiba ensang mathel amadi atai adventure program kaya pangthokna miyam gi pukning jingsinana ba honari mathang chei inglisingani tara humdoi dadi atopa country kaya su saruk yahanana ba honagani masigidama lokhopam thokpa thabak sing march thadagi nganna hoduna chei khudingi calendar festival oina november kumathoi dagi kuntra fauba asi sangai festival 19 na pangthokna ba sem saragani haiki Next year, I believe that we should have more foreign partners. So I would like to assure the Chief Secretary and also the other dignitaries on the dais that in principle we have, in fact, with the Commissioner and the Director, we have in principle we've agreed that hopefully by March we'll be able to finalize the committee for the Sangai Festival 2013, and by April, May we should in fact visit some of the South Asian countries to invite them, and Aduga, we should be able to have ample time so that we'll be able to execute all these works before time. Deputy Chief Minister ge khangamna ai gi amadi isagi furup ki oiba wakhalon adu thadoktuna apunbagi saktam sagana bohonabada sangai festival gi achoba thodang maruoi tourism chawkhatpada state asigi sel thumgi fibam dasu achoba awonba purapa ngamgani marabasina festival asi pangtholingai manungda kanaguma amatana ayetpa apanba pibidana basu apil tawki ngasigi festival sangai Manipur sangai festival 2012 asigi maruoiba message e I think that they Shanti oina akai punama leiminna sana sana leiminna kadavani haibi madun hukum oiba message oirangani hada ai khal maramaduna akoi mingwan abangamba adagum rasa ama oinana bagona bada ai personal interest Sagi kalbo kalbram sabna ai koi hingmin nagadabani saukhat min nagadabani haibo kalbo bena ulama jati kang dharmagi maigai kenam thaduk tan ulama on this day sangai festival horpa nabi asli koi anuba decision am lawra khanda akoi punama Manipur kidamakta hingbatai Manipur kidamakta sigatai Tungda Manipur gi sangai festival da ihan hanbo oina maigi kumai amasu utuna miyam gi pukning chingsinki hayeng tongan tongan ba nat koiba kumai adventure program kaya su pangthokadauri
Amarom the Silly Langliba Singi, a Swiven a Pig Tanbadagi State Government, Asa Chowna Pantokani Hana Sem Saliva Sangai Festival, how Dungay Hona, Pen the Bada Pig Tale, Haina Muikan, Fondora Cray, Festival Asigi the Mug Stole, and Tona Badang, Nasi Maria Nava Amadi, Kutana Duna Funaget, Obagi Todosing Tenere, Stole Kayada, doubling Chasinba, Yao with the gate, Chay and Abatoki, Iramasi Matanga, Stole Fangudaba Muis in a pen the Wafam Sing Fondora Key. Aku ini sebuah tangkun mangar kakune bako. Iston je moina pisu pibi dre. Aku ini selalu matam dane ko moina kaya hage abda. Gian ta dri nganga bi bako lakso dre hai hoe bako. Adu gini aku nunjuk tau dre je. Biju mien ta de bako juji. Aku isi mela je yamna yauning da bang paure yam pen dre. Aku ini serial number je moi tangkun mangar da kakune adu ga aku sarusina mi sarut mi pamalame. Serial kun tang kun tau tak pemiduna pemandana pemame koi gina pemandre adu koi am saungning pendre Inalan Permit System gi matang da Hindu Pauche da UZ Group na Joint Committee sembani haba wafam hakchina lobagaloina na aranbani haina Joint Committee gi convener Sapam Cha Jadovini na fondokre system asichana na bagi matang da tha asigi kumanga da New Delhi gi Jantar Mantar da sit-in protest pangtholagani masi da mangasi akhanaba team ama Imphal thadokre Sapam Cha Jadumani na luchingduna chatkadaba team asida Manipur gi Mahiroi Lupsing amadi civil society organization kaya gi mihul sing yauri loinana national amadi state ki political parties singi miyoi singsu sit-in protest asida saru yagani haiki ngasi Delhi thadok tringai mangoina na friends ki office pangthopa pawgi mifam amada wafam sing asi mahana phongdokibani miyamna system asi chananaba akanwa khong thang lokhat lingai cherakta hokiba November gi tang kunda Hindu Pauche da phongkiba Manipur extremist to issue permit of non local haina iboyama lay Tangom na iduna phongkiba asi mapung fana aranbani Sapam Cha Jadumani na makata na phongdokibada Hindu chefong da yauriba UG organization na semba joint committee ni haibasi aranbani committee asi UCM na sembani haiba wafam adusu aranbani phongdoki joint committee asi di state asi ki tonga ba civil society organization kya na semba committee ni haiki asi gumba tanja asida aranba pau phongbasi pendaba phongdopaga loina na pau asibu iriba iboyama laithangbom na hayeng Hindu publication da front page da sengdoraka da bani karigumba sengdorak trabadi pauche ase athingba thamgani haiki akwai yam no ai da ba wora makha akwai ngasi thena jare didi hindu gi tangkun gi akwai khabar da lamai manga chubri yaw ba manipur extremist to issue permit for non locals haidana heading the yaw akwai gi iwa amana Iba say that Ladiba Joint Committee on Iran Pump System see United Committee in Semani. I look at Chum Tuan Bonas in Karagalun and the Semani Habashima Basi Nati Habashima, my getting it of Gani, Hindu Kabada, Ladiba Joint Committee, she had around a Pong Dominica and Harapasi, the Korean painted the Vital, but she Yargati, Ladiba Hindu Haba. Newspaper ki nursing na wasi atu matam da ai momam da singopri da kami ama heading da adu ka kemo singopta targadi makata ba Hindu ba khabar si Manipur da yorindana bagi state joint committee ne choina long ne ba chima ai thamjage Hona pakanba amadi entrepreneur gi wakal bu chel badi small scale industry ke Manipur da lagna bagi maram oidi loinana industry ke chawkhat mai ke da lakani masida sarkar na su akan meng changmagi tangai fadaba leidi hiramasi matang da paudam ama Manipur da thaba phangdabagi samasya kya leiduna su phonaba kanba amasung entrepreneur gi wakhalo leiba singdadi thoina aruba ma oidre sinjamai waikhom lekai da leiba song sabung craft house ki mapu oiba PS Premananda Sharma ngasidi masana masabu thabak pijabagi matakta thabak phangdraba lari khaiba mioi tratruk lomuksu hingna bagi lambi piriba magun leiraba craftsman amani mangna Manipur samasa tangai fadana dharma karma amasung laitin amasung nat ki oiba thabak thoram singda jangdraba yadraba potlam sing haibadi satra pe humaina singba sabaga lunana Manipur culture amasung tradition bu masak takpada asobu thodang lobuga lunana sendan lambi amu oinasu mai pakna sathari angang oiringidagi hauna sana pot satra murti kya saba pamna laklaba matung 1995 ta guru sisya parampara gi makhada training sakna ba oza ahum haibadi guru jadumani guru amusana Sharma amasung guru kesogi makhada marks sculpture amasung ken and bamboo da tambal loidana lamsing asta khongda ba hauраklaga 1994 da establish tawraba matung 2007 da song sabam craft house haina register tawrak
की मूर्ति साबा कैन एंड बेम्बू खतन तन हिरम क्या खुद माखरे अना हौजिक फाउदा ओजागी मतुंग इल्लगा सागिबदा कोई अहान हानबदा नुपी लान की मूर्ति कानन देवी की जयचंद्रा अदगी इराबोत कंगला मनुंग लेरिबा कंगला सा अदगी कोनुंग मनुंग लेरिबा हौजिक हौजिक लाटनरिबा युमजाव लाइरेंबी सिंबा मूर्ति साजग्रे सोंग पे साबद मणिपुर की निथौले सेंब सना जावबना 2007 की क्वाक्तानब थरोंगी मांगोइना लेमजनिंगाई ओइरबा सोंग साबा हाइबा मिंगथोन पीदुना इकाई खुंदब उठखी 2019 की ओइनासु कैन एंड बेम्बू द स्टेट अवार्ड पीखी हौजी हौजी सथरिबा मणिपुर संगाई टूरिज्म फेस्टिवल दसु माना डिजाइन क्या तौरी माकी खुसा हाइबा अमसुंग मगुनबु खंगनरतुना भोपाल लोक कला परिषद इंदिरा गांधी नेशनल सेंटर फॉर आर्ट्स खजुराहो फेस्टिवल यावना स्टेज अमसुंग फिल्गी तोंगान तोंगान डिजाइन क्या सु तौखरै अथुब मतमदा मंडलेट ढाका वियतनाम यावना वर्ल्ड बेम्बू मिशन की मखादा बाटन तौरक्तुना बेम्बू क्राफ्ट्स की एग्जीबिशन क्या सरुक यागदबा प्रेमानंद सिफावदा सरकार की अमसुंग मरी लेनबा इंडस्ट्री डिपार्टमेंट की मतेंग फंगदबना मियोई चामा फावबा थबक पीबा ngamgadaba स्मॉल स्केल इंडस्ट्री तौदुना सेमिटलोन अमसुंग थबक फंगदबगी समस्या खरदा ओइरबसु कोहनगे खनबा पांदम फंगदबदा नुंगाइतबा फावरी पैसा लेतबनिना अखोई सरकार की साइड येंजन बीबा खर वाटपा अदुना अखोई हजी अइना पामजरिबा मी निफु यांखै चामजी थबक पीबजी ngamde aduna masi sarkarna kitang pangbirakagadi ai ngamgani na ai khanje sarkarna mating panghanibgi apamba songsabam craft house ki manager PS Devan phondorokdi ngasi resource mayam jing puthorek na ba sarkar na su akanba mijeng ama industry department library ba sing na su mijeng changhan janingi aduga sigumba youth singje masidai sida aikoi gi entrepreneurship ki wakhalon je machi phajan laihanna ba akoi gi awareness program je maximum chilening bagi apam badu laijai manipur india gi industrial map ta yawbang ngamdrabasu small scale industry gi lamda sarkarna miyeng sanglabadi industrial estate ama or pasuyai ISTV pawgi damak cameraman pibobo galunena sarjan nam imphal